Akasbani Imphal Wahengbam Rajesh na pau wajari ahan beda maroiba pau Raijagi Haksil Bibak na hairi Kangna Sandokpa Laina Singi test report sing Sarkar Pikalakadabani Manipuri Mafam Kada Raijagi Forest Bibak na Sindana Uthabagi Thoram Pangtoktuna Akoibagi Pibam Kanaba Thorang Paikatli Sangsaksin Nongju Mipam Ayengdagi Hauragani Ahoba Numita Seltum Mantrina Economic Survey Putokani Matangi Numitana Union Budget Putokani Med Bibak na hari awang nongpok Bharki Mafam Sinba Tungbada Lakliba Numit Mangani Asida Akhak Arauga Loinana Mayai Oiropadagi Kan Nong Churabayai Amasung Leibak Sinba Tungbada Oja Guru Singbu Ikai Kumnaba Utpa Guru Punimagi Thoram Ngasi Pangtok Li Kangna Sandokpa Laina Singgi test report sing Lanai Amasung Sarkargi hospital sing Amasung laboratory sing na Sungsoi Soidana Pikalanaba Raijagi Haksil Bibak na Kangalakli Haksil Bibaki Director Dr. Osana Bidebina Marilenaba Sarkar Amasung Lanai Hospital sing da Cherola Matadana test report Piraknaba Kangan Kibani Cherola Hai Kangna Sandokpa Laina sing Hengalakpa Amadi Masdegi Sexual Torang sing Paikat Nabagitamak Sarkar Amasung Lanai Hospital sing na Kangna Sandokpa Laina Maruina Malaria Dengue Japanese encephalitis chikungunya na sing bagi test report sing Sungsoi Soidana Haksil Bibakta Pikalakadabani Amjugi Golden Jubilee Thoronga Mari Lenana Imphal Major Khulda Leba Manipur Press Club ta lemna laing bagi thoroma mangasi pangtokre Sangai Trust Foundation Leimachanu Nawa Tengbang Loop Indian Dental Association Manipur State Branch Ibotombi Eye Care Kanchipur amasung Amjuna punna sinba thorom aduda paumi amadi makoigi imung manungi mioi chamo himpu ena layengke Indian Red Cross Society Manipur State Branch na Kaksing District Branch ka kusam narga Kaksing gi kairekta hangliba relief camp ta lairiba mioi singidamak health checkup amasung basic psychological support thoram ama ngasi pangthokre Mahut Mantri Y Kemcha na ngasi Salam Global Education Consultant Office ama Kwakatel Bazar Imphal West hangdokre Salam Global Education Consultant sinba thorom adura wangang adura Sri Kemchan hai World Health Organization WHO gi report matungina mioi lising amamangi doctor ama laigadabani adumoinamak Raija sadi haujik Dr. Watpagi chang wangli amadi chada marfudragi ketnaba lairi Mangnai Medical Council of India MCI na sakang laba Bharat kanang na laiba laibak singda medical tambana hena kudong chaba phangani khalli mantri na hai Toran program ka country da admission to ba sak to singu parent na kana sang ba kar to ga uthi da thiram bagi awa mayam ma ko oni hai bagi haza bu thunjari haza bu du mangan dala hana sinbina ba to mai ke request sojari reloina na ki superintendent takbiram ba World Health Organization na every 1,000 doctor among amwai maybe 10,000 among that is 90% gave am a lady so I said quite a tamuraga halaga NCI how the su pass tawi percentage su wangba nakko su oiba culturally jamna na jaba country oi bina kuna maga encourage organ da population de engali bina doctor sing ga tum su thok bina encourage or ye na hajar kan da ai kuna su thaga sari lo sin Textile Commerce amasung Industry Mantri Nemchaki Gena Kangpopi Jilagi Laiko Village ki Langhoi da leiba Diet Training Center da satuna mafam adu da hangliba relief camp sing da leiba mioi sing da tangai phadana changba polam sing khusin nakre District Administration amadi mafam adu leiba NGO singna relief camp ta leiba mioi sing ge damak skill development program sing pangthok tuna lakli program asigi kutang da relief camp ta leiba mioi sing bu tongan ba khutsa hebigi loksing gyan piduna senthok leina ba hona bani Diet Training Center asida imung chama mapan gi mioi chamari kuntra marirom changjapam loduna leiri ngasigi thauramadu da dila sigi deputy commissioner Mahesh Chaudhary na singba mioi kya saruk yaki Women and Rural Uprising Organization Waru Public Library Kawal Library amangasi Imphal West ki langthabal kunjam makha laikai da hangdokre Warugi maruiba thokdang loriba Khetremem Bebilin hai library asi Raja Ram Mohan Roy Library Foundation Kolkata gi mieng makha da hangdokpani masida angangi yauna tongan ba section ahum khaidoktuna thamli mang hai mahiroi singda khradang oirabasu mateng pangduna loksing gyan piba ngamnaba pandamda library asi hangdokpani matangba chunarba lyric sing hapsinduna competitive oiba juk asida mahiroi singda hena kudong chaba phanganaba makha tana honaki gani haina Srimati Beblina phongdokki Tabiriba Pawasi Akasbani Imphal Degini
Raja sigi mafam kaya da ngasi paktang na uchara thabagi thoram sing pangthok na kre. Ay nga sagi khalda chawna sinaradiba asi khalda oirbasu mateng pangnaba pandamda thoram sing asi pangthok pani. Punna hingminaba marup waiton na sindra waiton makhalay kai ground da uchara thabagi thoram amang asi pangthok kre. Marirak suba oina nomaijing kudingi uchara thabagi thoram adu Central Forest Division gi DFO Ganesh Nagarajan RFO Sombung Koncham Raghu Singh amasung environmentalist activist Lisipriya Kangujam saruk yaki. Thoramduda wangang bada DFO Ganesh Nagarajan hai Pradhan Mantri Narendra Modi na hogdokki ba scheme Ek Peड़ Maa Ke Naam haiba scheme asigi makada Raja sigi mafam ayambada paksana uchara thaba thenare masi lamdam asida ahongba ama purakpani haina lawba yai mangnai miyoiba amana hingbada darkar oriba oxygen asi u pambi singna puthokpa maramna uwa paksana thaba haiba simak tangai fade mahang na hai मी आम्हाला ऑक्सिजन की दरकार दो सातरे ट्यांकी चकनी सही कुदी मक्की मी आम्हाला सातरे ट्यांकी की ऑक्सिजन की दरकार ले ओदा आम्हाला वो आम्हाला था बसे वो मच्छी होई मतलब मत को वो मच्छी होई मतलब दा सामे यांके केजी ऑक्सिजन की गदो नी अदु की तमा कई रक्षित भोजन गदो यू ट्राई टू प्लांट at least 5 to 6 trees every year. One person should plant 5 to 6 trees every year. I am telling this regularly because it makes a current. Whenever you are consuming oxygen, that means if you plant 5 trees, you are getting free oxygen. At least plant 5 trees and then you call yourself a carbon neutral person. Lions Club of Thawal gi members sing ngasi Thawal Canal gi paring da uchara sing thakre malem da hogji akoi bagi phibam kaitharakliba asi kharada oirbasu kannaba pandamda uchara sing adu thakibani. Siri Siri Balaji Seba Samiti Amadi Mahatma Seba Ashram gi members sing ngasi Imphal West Jilla gi Konthok Jamda laiba ashram asigi akoibada uchara sing thakre. Thawal Jilla gi Hairok Kendra gi manung chana laiba Langmai Theta Nongpok Ningthau Panthobi Lai Thawgalup Amadi mafam adugi miyamga khussamnaraga khungang asigi akoibada uchara kayamarom thakre hari. Manipur Bidhan Sabha gi Adaksa Thoksom Satyabhata ngasi All Manipur Working Journalists Union Amjugi Makada Manipur Press Club ta hangiba Media Resource Center da Lairik Sing Kudol Tamkre. Lairik Kudol Tambado Saruk Yakiba Amjugi President Bijoy Kaksing Tabam Hai Manipur gi Maramda Paumi Sing Maruina Mapan Lam gi Paumi Amadi Research Tawning Miyoi Sing gi Kudong Sana Bagidamak Media Center asi hangtokibani. Manipur Bidhan Sabha ga Mari Leneba Ariba Che Chang Sing Amadi Lairik Adaksana Pibirak Bagidamak Amjuna Adaksa Ti Saitya Thagapa Pongtoki. Manipur State Sumanglila Council Amadi Theatre Mirror Manipur ga punna kusam naduna Moirang Parbagi Matanga Tha ama chupna chathagadaba theatre training ngasi Palace Compound leba Iboya ama Sumanglila Sanglenda Hogdokre. Thoramdra Nongna Puthokadaba Sumanglila the 3rd May gi Yaipa Thoni Thoramsu Pangtokki. Imphal West ki Lamboi Khonang Khongda hangliba relief camp ta leiba myoi singda pung isai jagoi pena tambibagi thoram ama ngasidagi hogdokre lining thok sanamahi temple board ki pung isai jagoi amadi pena loisangna singduna pangtoba thoram aduda relief camp asda leiba myoi yankai henmana saru yaki thoram asi nomaijing kudingi pangtokani hari. Kanglai Indigenous Martial Arts and Cultural Society Kimax na sinduna handakta board amasung council na lawba parikhada thangta subjecta makok ta krabasing opagi thorama Imphal gi Palace Compound laiba Government Dance College ta pangthokre. Handak pangthokiba metric parikhada mahiroi lising ahum chama humpunipan amasung class 12 parikhada mahiroi chamri hembana thangta bu subject ama oina logduna parikha thaki. Nungba Kendra Citizen Forum Hairi Kendra asigi pibam thokpa cheng quintal lising ama chani humpu marigi manungda haukiba chahi ani asida subnatagi quintal chamapan nipunipan pirakpana miyamda cheng phangdabagi awaba mayoknari forum asigi convener na thadorpa cherolaman hai mari leinabasinga athuba matamda pifam thokpa quintal lising ama chani humpu mari pithopinaba dabi tauri. Thawal amasung Kaksing District Apunba Loop Tagdal gi lingkhakkibagi ahanba thoram ngasi Wangjing SK Laikai da leba Devi Mandop Community Hall da pangtokre. Tagdal asi Thawal amasung Kaksing Jilla gi manungda leba club organization amasung Maira Paibi Loop sama kumapan na punsinduna semkibani. Akasbani Imphal gi pau tabiri. Sangsakin nongju mipam hayeng dagi horgani masigi mangoina na sarkar na rajniti dol punabagi mipam amangasi naidri da pangtokre. Mipam madula sangsaki saba animaki mipam santi oina pangtok na bohona bada mateng pangbina ba haijaki. Mipam madula Kendra gi Mantri Singh, Rajnath Singh, Kiren Rijiju, Arjun Ram Meghawal, JP Nadda, Chirag Paswan, Ramdas Atwalane Singh ba saruk yaki. Congress Lusing ba Jairam Ramesh, Gaurav Gogoi, DMK Lusing ba TR Balu, NCP Lusing ba Praful Patel na Singh ba saruk yaki.
ꯃꯤꯐꯝ ꯂꯣꯏꯔꯕ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯟꯇ꯭ꯔꯤ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯍꯥꯏ ꯁꯔꯀꯥꯔꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯪꯁꯠꯇ ꯋꯥ ꯈꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯁꯪꯁꯠꯀꯤ ꯃꯤꯐꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯕꯤꯔꯣꯙꯤꯒꯤ ꯆꯥꯎꯔꯕ ꯗꯥꯌꯤꯠꯇꯅꯤ ꯕꯖꯦꯠꯀꯤ ꯃꯤꯐꯝ ꯍꯌꯦꯡ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯜ ꯊꯨꯝ ꯃꯟꯇ꯭ꯔꯤ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯏꯀꯣꯅꯣꯃꯤꯛ ꯁꯔꯚꯦ ꯄꯨꯊꯣꯛꯀꯅꯤ यूनियन बजट 2024-25 लेबापोपा नुमिता केंद्र की सेल टू मंत्री निर्मला सीतारामन पुथोकनी मिफम असी मथंग थागी 12 फाव चथगनी हंदकी बजट मिफम असी नरेंद्र मोदी लुसिंगबा एनडीए सरकार की अहुम सुब ताम की अहानब बजट नि मिफम असा सरकार अनोब बिल तरुक पुथोकलब याई बिल सिंग अदुई Disaster Management Amendment Bill, the Boilers Bill, the Bharatiya Bayuman Bidhayak, the Coffee Promotion and Development Bill, amasung the Rubber Promotion and Development Bill ni. Mamang thada Rashtrapati Draupadi Murmuna Sabha animaki mifamda wa ngangmada handaki budget mifamasi yamna kanaba amasung tungkoina chanagadaba budget ama oigani haina phongdokhrabani. Med bibang na hari awang nongpok bhar ki mafam sinba thungbada lakleba numin mangani asta akhak araw golonina mayai orpadigi kan nong churba yai Manipur su ngasi nungthi mayai orpadigi kalap nong chuki Cherola mada bibag asina hai Uttarakhand ki mafam kya da ngasi amasung hayeng akan man nong chugani lakleba numin mangani asta lebak asigi mafam kya da akhak araw golonina nong chugani nongpok bharat amasung kha bhar ki mafam kya da lakleba numin mangani asta nong chuki gani awang bhar ki mafam singsu hayeng phawba akan man nong chugani hari Leibak asta ngasi Bias Punima hainasu khangnaba Guru Punima gi palan thoram pangthokli kumai asi guru singi mafamda ikai khumnaba utuna pangthokpani numinasida miyamna makoibu sembi sabirakpa guru singbu ningsing bagalunna makoigi mafamda ikai khumnaba uli Bhagwan Buddhana bodhi khongnangi makhongda Aran kubam panglaba tungda ngasigi numin asida mahaki ahanba paujel piki Bhagwan Buddhana Buddhagayagi sarnat phawba chaki amasung ngasigi punima numin asida mahaki paujel piki Buddhabu ningjaba miyoi singnasu ngasigi numin asida mahaki puja tauri Numid asiga mari lenana Raijapal Anusha Wike amasung Mukhyamantri Nongthomam Biren singnasu miyamda yaipa paujel pirakli Paujel amada Raijapal Anusha Wike na Guru Punima numin asida miyambu thakjalbiba amasung loksing gyan pibiba oirasnu hari ngasigi senglaba numin asida miyamna makoibu langjingbiramba amasung loksing gyan pibiramba guru sing amadi lusingba singi mafamda ikai kumnaba utli Social media thakapa warol am siri biren hai Guru Punima numina lakpada aikoi gi punsi khongchata Guru singi thaujal amasung lamjing lamta ki makhada aikoi khudimangna gyan loksing leiba achepa phirep loba ngamba amasung apaba mioi amamam oinaba honarasi BSF na hairi ngarang phawda Tripura da hangba integrated check post anida Bangladesh tigi Bharat ki mahiroi sahum humdoi amasung Nepal gi mahiroi ahum changlakre haukiba matam khara asida Bangladesh ta kota gi mayokta hingsa thoropadigi ain amasung shanti raksa gi phibamda chauna singnaba lakpadigi mahiroi sing makoi gi maramdamda halaknari Paumi sing the wangang da Tripura Frontier gi Inspector General Patel Pius Purosotom Das na hai Sonamura Jila da laiba Sirimanpur Integrated Check Post da mahiroi chahum amasung Akwara Check Post da mahiroi humudra taruk changlaki Mangnai ngasi check post ani asida Bharat macha chahum lom changlak laba yai yam laba Bharat macha sing Bangladesh da medical tamduna leiri IGP na hai kilometer chanipan yangkai taruk sangba Bharat Bangladesh ngamkai paringi Tripura sarukta sada marpudra manga sambal khabik thabak loisillak le Sri Lanka ki Dambulada chathariba Women Asia Cup T20 cricket ta Bharat na United Arab Emirates pu run humudra nipan da thoikre United Arab Emirates na toss ngamduna Bharat po hana batting tahonbada apiba over the wicket manga turaga run chani ama lauki United Arab Emirates na pandam masi phangna bo honabada apiba over the wicket taret turaga supna tagi run chama kulumdoi lauki masiga lonena Bharat ki nupi team na match anidagi point mari phangle Aroibada maroiba pau Raija ki haksel bibang hari kangna sandopa laina singi test report sing sarkar da pikhalakadabani Manipur ki mafam kya da Raija ki forest bibang na sinduna u thabagi thoram pangthoktuna akoiba bi phibam kannaba thorang paikhatli Sangsaki nongju mifam hayengdagi hauragani ahoba numita sel to mantri na economic survey putokani mathangi numita union budget putokani Med bibang na hairi awang nongpok Bharat ki mafam sinba thungbada lagliba numin mangani asda akhak araw golona mayai orapadigi kanna nong churba yai amasung leibak sinba thungbada oja guru singbu ikai khumnaba utpa Guru Punima gi thoram ngasi pangthokli pau loijare